America Houjik Chakliba Mayase Atang Bani Amasung Masi Pangtok Tok Padugo Maichak Late. Los Angeles ki Maichak Asina almost Chakhan Krem from Kaya Los Angeles study Masigi May Ase Angak Pani Houjik Power the Chakli advance in Chatli Mayase Karam the Horakibano Hibisiam Nahen Kangi Mupok Nari question arise story Karam Horakibano Amasung Houjik Power the Mutri Sekarikino anyway California ki May Ase Mafam Ahum the Chakli Amana Palasit Ko from da Masida 20,000 acre land area Chakre Mauda Lera Bayum Kai Loida Chakle Palasit Asidata 5,300 muki structure ni hai chak tan loi krise ani subada Eden ko pham sidani masida so 14,000 acre land area destroy tawkre mi siba su yaukre mi kaya chenakre family kaya ki chahi kaya ki humang man amati makoina sajaki ba structure punamak yuwang amada haidokre haibaduni chakrabang matungda makoi gi mi sing family sing ase makoin leram pham yum aduda changlakuna teng thana oina kap yauri aduga hai karam haino ai gi punsida tawdori se amasung karam no nauna haugat tawri se haiduna aduga makoina loipa hui kaya mainungda kanbading amhauta adu hingdana leram yauri yen nganu amadi hameng ne chingpa henglam basu yauri chakhi basu yauri madu singdu uraga makoina amok ka teng than nawri asigumba thamoi shokpo pham kya su lai ahum subo pham asina Los Angeles masimagni auda masida chakli uji chakli Los Angeles study mafam manga dari chakli se Hollywood City film industry kana lai pham som da su chak pa horak di haina mention tawri Los Angeles tagi mi tara sikre aduga 1.5 lakh mi chenakre hojik su chakli adupu yes mafam khara di mai muthat pasungam kre makoi gi firefighter singna kwaidi ki luri badi nungsit amakane sili Santa Ana ko panungsit aduga masi na mai chak padiam na hena mateng pangli mai marang hawali mathau hapli nungsit asila amasung lep tana chakhali ngasi 2 weeks phakre lep tana chak le ngasi 2 weeks phare amasung hojik su chakli ngasi 2 weeks phare amasung hojik su chakli lep le tri advance oiri khwaida ki chawna kinari base South California gi mafam amada lithium battery world level the world ki khwaida ki chawba adugumba company singdi manungda amani adugum storage singi manungda amani hairi masida lithium battery kadang laiba masid power plant ni masida mai chakhiba sila phattaba chemical amati phattaba gas tagi kinaduna mi kaya force evacuation mapam asida ki tawhan khre Siba naabagi wafam hojik phawbagi update ki matungina mi kuntaret ti sire habse confirm ni amasung masida Hollywood ki actor haibadi Hollywood ta film da yaw pam khoi ani yauri haina tari masiga loina mi tarani pan mapan amasung missing tawdra lairi sini aduna hojik chu mai asi chak palai tri Hollywood ki wafam manga ta mai chakli Eden da chakli amadi palace ta haribo wafam sida chakli America kraisi chawkhat khaba country amadi amasung makoina awara pathoi leiponate machinery amadi mai muthat na pa dugumba pochai prithibi ki mafam kya da leitaba to makoi da lei adupu maduna so muthat pangam tri mai ni kya sathikro mai no report sing na sum na haimati airline amadi country kaya dagi su mai ase muthat pagina makta pambai sing machinery sing pi mateng tawi haidra America ki mateng tawba kya su lakhe hojik phawi ki matung na 50% mai ti muthat pangam le adu 15% mai hojik su lep tana chak pe kwapam ni adu Los Angeles ki mai chak palace ki mai chak maruina California ki mai ase hojik paw 240-250 billion dollar masi bang da sumang draba aduk am chaw kraba duk sathi kraba duk ki senpham ni masi country am chang khibta ri country ado matam pun ma ki oni ina khon lai ra kada ba adu gum senpham ni am kraba chaw kraba senpham ni hojik Donald Trump masi gi mai ase karama haina muthat kani haiba som da makki wakal thada ba haukre Donald Trump maki pamdala kre maki vote taking chata kre hojik mak palace nom sakli ba Eden the sakli ba Los Angeles the sakli ba masi mai muthat pase karam haina yang muthat ba asom da maki ahan ba kwak thata ba gi wapom ni